Wari chafuna pomnamakpo ikai khumnajari ngasi pujarakliba wari asimadi asengba thokkiba thaudokta yumfam oiba wari amakhangni wari asida hakthengna thengnariba yauriba amadi marupsingi ming leifamdumadi mayamda panjararoige phare dudi mayam wari asi haunaba tawjage ai mahi tambagi matangda punsida khwaidagi aruba lanfam amani hainariba class 10 gi exam haibadi metric haibado thare matam asisu exam loi kibada ngaiba matamni aigi marup ani khaksu lei pungkak chawrakpadaisu adum tinarei kayamuk yamna luna tinarake haibabu chare cha chatle chanmina adum tawi adusu aigi yumda natraga makhoigi yumda adumak leithokpasu yawi adubu lamdi khajik khajik lamri haiduni nongma exam lo silakpai matam asida imanaba amagi mayumda chak chana si haiduna chale mayumda yauduna chana thaknabasu sem saminare imanaba punba kaubanina matamsu haukiba khangaude chak thonglakpa matamdadi pung khara khajik thengjilamle adubu yumda handa yadabana maram oraga ai amasung imanaba amasiga hannanaba sem sare makhoigi mama baba nadi ahingdum lekthokro kaino haina hayawi adubu toine hek migi mayumduda leiba haibasisu nungaiti khanduna hallage haina lepnare thonggan fawba thindoklamnapa matungda ibani isa isagi garida thonarei lambi pundaba oibana masu magi mayum tamna chatkre aduga aisu aigi yumgi maikai pangna gari thore adubo aina sum halakpa matamda mayamna hainaba aikhoi yum yoromdaigi lamlong ahung phangba haibadu yorakle mafam asi mayamna su chibon hainaba mafamne namidang athengba achikpa matamda phatta haudi mathi phongba anam aha chuba mafam ama oi adubo ai thoinadi khanjiludabani wakal sinadi nakong sidasu earpiece hapsenduna ai isai taraga chindasu nganglaga gari to dum thori mafam du yobagadi isada hainadaba phong saba nuksin asaba silaki adubo aidi hanadai su hauna kaya ki gandaba oibana karimatadi khanjalude hena dum wakal se nungaina monda amada isai du nganglag lai adubo khanghaude lamlong ahung phangba si khara hendorakpa matamdadi aina thoriba gari asi lumtharakpagum tawrai karimta khalamdaba wakal si jingnaba phaurai tum ontho oga yengba maksu yadabanina side class to the yengmani adubo kanamtadi udi wet helakpagi mawung oibanina ai speed to khajik amuk kankhale adubo ireng dilendre angak paibaduni aina speed phana lekhalasu gari do machi lengdana leibagum karimata check mok laukhidre kiramdaba ai kibana loire mina hek hainaba bhut tamnaba haido aingondasu ngasidi thok lekhalubada samna chap yungde da khai adubo kaina thangda ai gari si kanna lekhatuna wakal sidana aigi yungi lining tho ipa ibungobo pukning da chen aning singjai adumna hek wakal sida khaluba mikuptudagi gari si lengbu yare chelamdaba phajilaga leramba gari si lengbu yarakpadai ai kanna lekhatuna thorai yum tamna leijabi thaduna kanna thorakpu oibana ai yum yokiba khangaude yumda changba sipau ai kimanbadagi wakal sikyan men tadrutuna thongal da gari thamlamlaga ai imungdabu yoradi haiduna sensilai adubo aina yum yoraga pharani khana lakpa asi imung yodringai churi tapam dari kakatpam hek yobaga gyan manglaga adum lekthakre ai gyan mangduna takraba matungda mikap tholakpa asi angakpa moyamle gyan tarakpa matam asidadi tha ahunga numit mangani suba matamdani asuk sangkraba matam sida ai isana kari tawkrabano natraga kari thodok thokrabage haibasi karimata ningsingba ngamdre adubo hairiba matam asida kari tawkrabage haibadudi aigi imana aingonda loina hairi aina gyan takidaba ahingdo aina yumda chensilakpa matamda ai manba ma la i haiduna imungda imasu chenthora i hai adubo
ꯑꯩꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗꯗꯤ ꯏꯃꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯕꯖꯥꯠꯅꯤ꯫ ꯑꯩ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯥꯏꯁꯤ ꯎꯞꯁꯤꯟꯗꯨꯅ ꯈꯣꯡ ꯈꯨꯠꯁꯨ ꯅꯥꯇꯩ ꯆꯥꯗꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥꯅ ꯑꯩꯕꯨ ꯄꯝꯈꯠꯄꯤꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯤꯔꯤꯕꯗꯤ ꯑꯩꯕꯨ ꯐꯃꯨꯡꯗ ꯍꯦꯛ ꯊꯝꯕꯒ ꯃꯤꯠꯁꯤ ꯉꯧꯔꯣꯡ ꯉꯧꯔꯣꯡ ꯑꯣꯟꯗꯨꯅ ꯆꯤꯡꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯠꯁꯤꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯥꯅ ꯈꯥꯅ ꯇꯝꯊꯤꯅ ꯌꯦꯡꯕꯁꯨ ꯇꯧꯏ ꯍꯥꯏꯅ ꯇꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯏꯁꯥꯁꯤ ꯐꯤꯚꯝ ꯑꯃ ꯇꯥꯗꯕ ꯃꯈꯩ ꯐꯔ ꯑꯣꯜꯂꯒ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯕꯗ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯑꯩꯒꯤ ꯃꯑꯣꯡ ꯇꯥꯗꯕ ꯀꯌꯥꯁꯤꯗ ꯕꯕꯥꯅ ꯈꯨꯗꯛꯇ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯃꯛꯇꯗ ꯂꯩꯕ ꯑꯩꯅ ꯏꯅꯝꯃ ꯊꯣꯛꯄ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯩꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯆꯦꯟꯕ ꯃꯐꯝꯗꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯎꯛꯅꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯆꯕꯥꯟ ꯊꯥꯗꯣꯛꯅꯕ ꯋꯥꯁꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯅꯝꯃ ꯑꯁꯤꯗꯤ ꯃꯍꯩꯒꯤ ꯂꯝꯗ ꯈꯔ ꯈꯖꯤꯛ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯇꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯐꯅ ꯌꯥꯝ ꯀꯟꯅ ꯆꯕꯥꯟ ꯊꯥꯗꯣꯛꯇꯨꯅ ꯇꯧꯔꯕꯁꯨ ꯑꯩꯒꯤ ꯏꯁꯥꯗꯗꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯅꯥꯏꯅ ꯍꯧꯗꯣꯛꯄ ꯅꯥꯏꯕꯒꯨꯝ ꯑꯌꯨꯛꯀꯤꯅ 4:30, 5 ꯁ꯭ꯋꯥꯏ, ꯅꯨꯡꯊꯤꯜꯒꯤꯅ 11, 12 ꯁ꯭ꯋꯥꯏꯗ, ꯑꯗꯨꯒ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗꯁꯨ 4:30, 5 ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯉꯣꯟꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯁꯤꯅ ꯃꯊꯤ ꯐꯣꯡꯍꯜꯂꯤ꯫ ꯏꯁꯥ ꯄꯨꯝꯕꯁꯤ ꯊꯦꯛ ꯊꯦꯛꯇꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯨꯒꯨꯝ ꯆꯤꯡꯗꯨꯅꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯀꯧꯔꯤ ꯍꯥꯏꯗꯨꯅ ꯆꯦꯟꯅꯕ ꯑꯗꯨꯝ ꯇꯧꯏ꯫ ꯃꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯥꯗꯨꯅ ꯂꯥꯛꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯎꯄꯥꯏ ꯃꯊꯪ ꯌꯦꯡꯉꯛꯄꯗ ꯍꯦꯟꯅ ꯈꯪ ꯍꯩꯕ ꯃꯤꯗ ꯍꯪꯕꯅ ꯐꯅꯤ ꯈꯟꯗꯨꯅ ꯀꯔꯝꯕ ꯑꯃꯥꯏꯕꯤ ꯂꯩꯕꯒꯦ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯕꯣꯛ ꯑꯃꯅ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯔꯕꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯈꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅꯁꯨ ꯍꯦꯟꯅ ꯐꯗꯧꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯕꯕꯥꯒ ꯏꯃꯥꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯤ ꯏꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯇꯝꯂꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩꯕꯨ ꯂꯨꯅ ꯈꯟꯖꯕꯃꯛ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯞꯂꯒ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯗꯁꯥ ꯂꯥꯡꯕꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ, ꯃꯍꯥꯛꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯊꯧꯁꯥꯗꯕꯅꯤꯅ ꯈꯪꯂꯨꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ, ꯍꯥꯟꯅꯒꯤꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯅꯣꯡꯃ ꯂꯥꯛꯑꯒ ꯐꯖꯅ ꯇꯧꯔꯁꯤ, ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯣꯜꯂꯒ ꯊꯝꯂꯤꯕ ꯏꯁꯤꯡꯁꯤ ꯄꯨꯔꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯇꯜ ꯑꯃꯗ ꯏꯁꯤꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯄꯨꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯕꯕꯥꯒ ꯏꯃꯥꯒꯅ ꯈꯟꯖꯕ ꯋꯥꯈꯜꯁꯤ ꯑꯩꯕꯨ ꯐꯔꯛꯈꯤꯗ꯭ꯔꯥ, ꯍꯟꯗꯛ ꯂꯥꯌꯦꯡꯁꯤꯗ ꯐꯠꯇ꯭ꯔꯒꯅ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯃꯑꯣꯡꯗꯁꯨ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗꯗꯤ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯛꯇꯣꯛꯂꯒ ꯌꯥꯎꯝ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯊꯛꯅꯕ ꯏꯃꯥꯗꯨ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯩ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯐꯠ ꯍꯧꯒꯠꯂꯒ ꯏꯃꯥꯗ ꯆꯥꯗꯧꯕ ꯃꯈꯩ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯣꯡꯁꯤꯜꯂꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯈꯧꯔꯤ ꯑꯗꯨꯁꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯃꯦꯠꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯅ ꯑꯐꯤꯡ ꯑꯐꯥꯏꯅꯕꯣꯏ ꯀꯔꯤꯕꯣꯏ ꯂꯥꯎꯕꯗ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯕꯕꯥꯒꯗꯨꯅ ꯇꯥꯔꯗꯨꯅ ꯑꯩꯕꯨ ꯈꯥꯝꯗꯣꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯄꯥꯛꯅꯗꯤ ꯉꯝꯗꯦ꯫ ꯆꯤꯟꯗꯁꯨ ꯃꯤ ꯆꯥꯒꯦ, ꯁꯥꯒꯤ ꯏ ꯊꯛꯀꯦ, ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯅ ꯑꯀꯤꯕ ꯋꯥ ꯀꯌా ꯑꯃꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯤ ꯏꯃꯥꯅ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯩꯅ ꯄꯣꯛꯄꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯗꯧꯅ ꯑꯀꯤꯕ ꯐꯪꯅ ꯂꯥꯎꯕ ꯈꯣꯡꯕ, ꯆꯤꯟꯗꯁꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯉꯥꯛꯇ ꯊꯣꯛꯂꯛꯏ ꯍꯥꯏ꯫ ꯏꯁꯥ ꯄꯨꯝꯕꯁꯨ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯗꯨꯅ
ꯂꯩꯕꯗ ꯏꯃꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯐꯥꯅ ꯄꯨꯟꯅꯗꯨꯅ ꯂꯩꯔꯦ ꯑꯍꯤꯡꯁꯨ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯒꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨ ꯂꯥꯛꯂꯦ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯁꯨ ꯑꯗꯨꯝ ꯈꯪꯕꯖꯥꯠꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯃꯤꯠ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯨꯊꯦꯛ ꯃꯔꯤ ꯌꯨꯝꯊꯛ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯥꯏꯅꯊꯪꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯀꯤꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯉꯥꯡꯂꯒ ꯃꯉꯣꯟꯗ ꯈꯣꯟꯖꯦꯜ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ ꯃꯐꯝꯁꯤꯗ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯒ ꯅꯝꯒꯦ ꯇꯧꯏ ꯑꯁꯣꯝꯗꯗꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯑꯗꯣꯝꯅ ꯇꯧꯔꯛꯄꯗꯗꯤ ꯐꯥꯅ ꯄꯨꯅꯕꯁꯨ ꯉꯝꯗꯕꯅꯤꯅ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯌꯣꯠꯂꯤꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯈꯔ ꯅꯦꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯨꯔꯛꯄ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥꯗꯨ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯇꯣꯟ ꯐꯖꯕ ꯑꯃꯗ ꯍꯥꯞꯄꯤ ꯃꯆꯤꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯁꯣꯟ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩ ꯍꯦꯟꯅ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯛꯈꯤ ꯆꯤꯟꯁꯤꯗꯁꯨ ꯍꯥꯟꯅꯒꯨꯝꯅ ꯉꯔꯪ ꯉꯪꯂꯗꯨꯅ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤꯁꯤꯁꯨ ꯊꯗꯠꯂꯒ ꯃꯉꯣꯟꯗ ꯇꯝꯅ ꯆꯣꯡꯁꯤꯜꯂꯒꯦ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯩ ꯍꯩꯔꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯎꯗꯔ ꯃꯥꯟꯕ ꯃꯐꯣꯜ ꯅꯥꯏꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯂꯥꯝꯃꯛꯇꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯒꯤ ꯍꯧꯔꯒ ꯃꯥꯏ ꯄꯨꯝꯕ ꯇꯩꯁꯤꯜꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩ ꯊꯦꯛꯄ ꯂꯥꯎꯕ ꯇꯧꯔꯝꯂꯒ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯆꯕꯥꯟ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯌꯦꯟ ꯌꯦꯜꯍꯤꯡ ꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯆꯥꯈꯤꯕ ꯌꯦꯟꯁꯥꯡ ꯍꯥꯏꯕꯗꯤ ꯌꯦꯟ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕ ꯑꯗꯨꯁꯨ ꯈꯨꯗꯛꯁꯤꯗ ꯂꯩꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯁꯤꯒꯤ ꯆꯕꯥꯟ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯑꯩ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯅꯦꯅ ꯇꯥꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯃꯥ ꯍꯣꯏꯁꯨ ꯕꯕꯥ ꯍꯣꯏꯁꯨ ꯐꯔꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯗꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯊꯥꯖꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯀꯌꯥꯗꯨꯗꯤ ꯑꯩꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯊꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯤ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯃꯝ ꯑꯊꯦꯡ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯉꯝꯍꯟꯒꯗꯕ ꯃꯑꯣꯡꯗꯗꯤ ꯆꯠꯄꯤꯒꯅꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯑꯃꯥꯡ ꯑꯁꯣꯏ ꯃꯐꯝ ꯆꯥꯗꯅ ꯇꯧꯁꯤꯟꯗꯕ ꯍꯥꯏꯕꯁꯤꯅꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯊꯥꯖꯕꯤꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨꯅꯤ ꯃꯌꯥꯝꯗ ꯇꯝꯖꯔꯤꯕ ꯑꯁꯦ